Stand up. Nahan numidang pung tarirong taba matamdagi Kuki Khutlai Paibashingna Phabawchau Ikhai Tera Khongsangbi Kwakta amadi Tronglawbigi akoibada leiba Maitai Mphmsingda Nongmei amadi bom kapsinduna Landarakhre thodokta security force nasu handuna Nongmei kapnakhibagi thodok adu ngasi ayu pung tarurom taba matamda lepkhre hairi ngarang numidang pung mapanrom taba matamda thodok thokfamda changsinkiba Manipur Police Commando gi ahenba forcing Kangbai da Mapan Suba Assam Rifles ki Kangmuna Thingduna Changhan Khidre Thodok aduna maram oiraga security force ki marakta ningai sangdanaba thokre hairi Pawasina hai AR gi Kangmuna commando singna changsilakhiba lambi aduda AR gi Casper gari khamjinduna thamlaga lambi fawba thingki AR na changtharakhiba thawong aduda mafam aduda maira paibi sing hawraktuna AR gi gari adu lokthongna bataksin ki hairi adum oinama khut thokna khibagi thodok aduda commando gi personnel ama Human Regiment ki personnel ama Khunjamari asok apan nangkhiba natana ahenba asokba yawkhide Kuki singi maikaida ngarang numidang pung taruk tarakba fawbada lalhauba ama sikhibaga loinana mangana asok apan nangkhi soklaba sing adu Churachandpur District Hospital da laikanari ba sing adugi manungda anidi fibam luna leiri aduga lalhauba adugi mamingna lominthang chahi kuntra apokpa lenjang kawi Churachandpur gi S Balgot village tagi ni atai Soktuna laikanariba sing adugi manungda anidi S Balgot village tagini hairi ngarang numidang athengbagi thodokta ahenba asok apan yawkhibagi pawdi phangma ngamdri adum oinamak asi ana kharadi yaromba yai haina thazinari nakalamromda ngarang numidang Imphal West district ki manung chanba fayeng amadi harauthel dasu Kuki Khutlai Paibashingna nongmei kapsilakhi harauthel gi oinadi khunja singna su handuna nongmei round khara kapki hairi aduga Imphal East ki oina sabungkhok amasung harauthel da Kuki Khutlai Paibashingna nongmei kapsinduna Landarakhre maduda khunja sing amadi security gi kangmuna handuna nongmei kapnakhi asok apandi amata yawkhiba leite hairi